graduation tamiba angang amadadine khangaba sigise yam ikaiba potneba angang amamamgine ko moina yam piiba matamdana kaidauge haba kanda ko tiffin se migina tiffin ahawbuse sum pura agane angang amana tiffin se magina mayam chiga compare tawbada hawba wat puba matamdane angang se aduga ikaiba khangneba mathanda da ikaijaba paujayaba angang se yam nungaitaba thaudokni ko sigumba se sidagide mu class se hapkala ani class 11 12 karakpa aduga graduation tamakpa matamda fee thidabagi thaurakpa fee thidabagi magi maming roll number se list ta thetokpirakpa se angang amda yam ikaijaba pot amaneba auna sigi se kurumjari mayambu amuka hana agi channel asida karamna okchari ngasidi ekoi college ta ko ekoi gi classical oiba dance and music ki function ama laiba adugi aisu adugi matungin appropriate oina kezare aduna earring o neck piece o adagidi khutto khara kere aduga sigi se aina sechari basina makoi gi south cotton gi sari ne ko moi gi sigi border apakpa sumain to basina makoi gi south cotton sari ne aina sechari basina ngasi aina lijagadoriba wari se thumbnail dagi su ubiramagani ko paisa gi matang daneba paisa se painingdaba kanamta leiramoi prithvi sida aduga mi khara khaktang nani ko paisa na khudimak natte adagidi paisa na nungsiba leiba yade adagidi paisa na nungaiba leiba yade ga haisa haibadadi yam laiba ekoi reels to oigera short story do oigera yamdi uba ko adoi darsu paisa se pige hairadi hekta blindly chengiba mayam ama sune aduna sidadi ai paisagi maramnadi kaino ai haigadoise ai khangjalaktre haibadi paisasina maram oiraga leinaramba relation mayam ama tatnagibasu yauramgani ko paisasina maram oiraga sunglai leinaramdaba relation ama sagatkibasu leitaba natteba ko auna example pinabasu mayam laiko ado ai piroi kaginodi yam controversial oirakaniba aduna si loi tokraga aina aigi life ki oiba ngasagi college ki oiba ko aigi de anambana aigi sigi aina thengnajaba day to day life ngakta lijabanina ko college ki oiba se paisagi maramda aina lirak taradi kai matangbu oiragane fees ki matangdaneba aina ngasi lijagadoriba wari se ai mamanga su panjagre ko ai se project coordinator ne na koi final year gi aduna akogi ojani khak oiminabane adang review se review 1 2 3 review 3 sine iroi loiba review neba ai kitang back story kitang haijaramge ko mamangda aigi wari tagidriba mi oitarade aikogi engineering tamba matamdadi ko final year gi iroi loiba semester se sidadine aikoi paikha oina iraga thagadaba theory paper amata yaura aroiba project final year project se final year 7 semester dai hauraga 8 semester loidoine ba aduga especially 8 semester dadi lairik oina tamgadaba theory paper pau yaura aroiba project si khakta emphasis ne ba piga doise ma kwaidagi chawba credit kwaidagi chawna su keri si mama tandana keri tawdoine ba 8 semester dadi aduna 8 semester yaurata di project se kimatik important oireba sigi sida aikogi review se 1 2 3 ana khaido iko 8 semester sida auna review 3 hayeng ne haiba numit sigi evening sida aikoi department ki makok tuna ingonda phone tawrakpane bako aduga ingonda kai haina hairake da aina wonda ne satra mayam gi maming tharake aduga makoina thiga da oiyo watli ba khaido adugi su tharake loinama clear oiraga su clear oida boy tar su pulap ki oina tharage aduga ne clear tawdriba singse hayeng se review ahum su bose sida viva se presentation se piba yahangano sineba ai se sigi wahai se tabda ai de adum tarang chatkreba aina haibadi college sida aina oijariba se ai se oja ama khakneba aduna satra na matam chana assignment pikhatpa paikha thaba aina takpa makoina larik to khangna paba aduga ngasagi project tugi makoina tawriba project to experimental oigera natragana ngasagi software oigera adu tawi tawdi adu panaba tuneba academics tuneba aduga ngasagi fee habasi totally ngasagi management na panagadaba potneba aigi ithau sungna natteba ko aduna bu ngasagi exam cell adu cell ada cell na loi khaido ineba aduna fee gi si matang sidadi oja involve ohelako se ai taseng ai yajaning deba aigi viewpoint ni ko aigi jurisdiction natteba adugi pot tudi adoi tadi management haina kai gi lariba account section haina kari gi lariba natra aduga ngasagi sida aingonda taseng na nungai jadri se ko angang amatta ne khambra makhoi gi fee se theng na piba dane harauba angang kanamta leiramoiba angang khudi magne makhoi gi mamana bi khai gi fee se loi
ꯐꯤ ꯊꯤꯅꯈ꯭ꯔꯒꯅꯦ ꯃꯥ ꯃꯊꯟꯗꯒ ꯉꯥꯏꯍꯧꯕ ꯍꯥꯏꯔꯤꯁꯦ ꯑꯉꯥꯡ ꯑꯃꯗꯅꯦ ꯑꯗꯨꯒꯤ ꯆꯍꯤꯗꯣ ꯌꯥꯝ ꯐ꯭ꯔꯦꯖꯥꯏꯜ ꯑꯣꯏꯕ ꯆꯍꯤꯅꯦꯕ ꯃꯣꯏꯗꯤ ꯏꯀꯥꯏꯖꯗꯣꯔꯤꯕꯅꯦꯕ ꯍꯦꯟꯅ ꯆꯍꯤ ꯆꯥꯄꯛꯑꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯅ ꯂꯥꯁ ꯗꯦꯠ ꯍꯦꯟꯗꯣꯛꯈ꯭ꯔꯁꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯕ ꯌꯥꯏ ꯑꯗꯨ ꯇꯧꯕ ꯌꯥꯏ ꯑꯗꯥ ꯇꯧꯕ ꯌꯥꯏ ꯍꯥꯏꯇꯥꯔꯁꯨ ꯃꯈꯣꯏꯒꯤ ꯆꯍꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯝꯃꯤꯕ ꯑꯉꯥꯡ ꯑꯃꯗꯗꯤꯅꯦ ꯈꯪꯉꯕ ꯁꯤꯒꯤꯁꯦ ꯌꯥꯝ ꯏꯀꯥꯏꯕ ꯄꯣꯠꯅꯦꯕ ꯑꯉꯥꯡ ꯑꯃꯃꯝꯒꯤꯅꯦꯀꯣ ꯃꯣꯏꯅ ꯌꯥꯝ ꯄꯤꯛꯏꯕ ꯃꯇꯝꯗꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯀꯥꯟꯗꯀꯣ ꯇꯤꯐꯤꯟꯁꯦ ꯃꯤꯒꯤꯅ ꯇꯤꯐꯤꯟ ꯑꯍꯥꯎꯕꯁꯦ ꯁꯨꯝ ꯄꯨꯔꯛꯑꯒꯅꯦ ꯑꯉꯥꯡ ꯑꯃꯅ ꯇꯤꯐꯤꯟꯁꯦ ꯃꯥꯒꯤꯅ ꯃꯌꯥꯝꯁꯤꯒ ꯀꯝꯄꯦꯌꯔ ꯇꯧꯕꯗ ꯍꯥꯎꯕ ꯋꯥꯠꯄ ꯄꯨꯕ ꯃꯇꯝꯗꯅꯦ ꯑꯉꯥꯡꯁꯦ ꯑꯗꯨꯗ ꯏꯀꯥꯏꯕ ꯈꯪꯉꯦꯕ ꯃꯊꯟꯗꯗ ꯏꯀꯥꯏꯖꯕ ꯐꯥꯎꯖꯩꯑꯕ ꯑꯉꯥꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤꯀꯣ ꯁꯤꯒꯨꯝꯕꯁꯦ ꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯀ꯭ꯂꯥꯁꯁꯦ ꯍꯥꯞꯀꯠꯂꯛꯑꯅꯤ ꯀ꯭ꯂꯥꯁ 11, 12 ꯀꯥꯔꯛꯄ ꯑꯗꯨꯒ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯝꯃꯛꯄ ꯃꯇꯝꯗ ꯐꯤ ꯊꯤꯗꯕꯒꯤ ꯊꯧꯔꯛꯄ ꯐꯤ ꯊꯤꯗꯕꯒꯤ ꯃꯥꯒꯤ ꯃꯃꯤꯡ ꯔꯣꯜ ꯅꯝꯕꯔꯁꯦ ꯂꯤꯁꯇ ꯊꯦꯠꯇꯣꯛꯄꯤꯔꯛꯄ ꯍꯥꯏꯕꯁꯦ ꯑꯉꯥꯡ ꯑꯃꯗ ꯌꯥꯝ ꯏꯀꯥꯏꯖꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤꯁꯦ ꯏꯟꯁꯦꯟꯁꯤꯇꯤꯚꯇꯤ ꯈꯤꯇꯪ ꯑꯣꯏꯔꯦꯀꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯨꯒ ꯄ꯭ꯔꯥꯏꯚꯦꯠꯇꯗꯤ ꯀꯩꯗꯧꯔꯦ ꯍꯥꯏ ꯀꯥꯟꯗ ꯄꯩꯁꯥꯁꯤꯅ ꯂꯣꯏꯅꯃꯛ ꯏꯍꯥꯟ ꯍꯥꯟꯕ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯨꯒ ꯑꯦꯠ ꯗ ꯑꯦꯟ ꯑꯣꯐ ꯗ ꯗꯦ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯥꯇ꯭ꯔꯗꯨꯒꯤ ꯐꯤꯗꯨꯅꯅꯤꯅꯦ ꯅꯪꯒꯤ ꯇꯣꯂꯣꯞ ꯄꯤꯔꯤꯗꯣ ꯁꯤ ꯌꯧꯅ ꯍꯥꯏꯔꯛꯀꯦꯁꯨ ꯍꯥꯏꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯗꯤꯂꯦꯃꯥ ꯑꯃꯈꯛꯅꯦꯕꯀꯣ ꯑꯩꯈꯣꯏ ꯄꯩꯁꯥꯒꯤ ꯃꯇꯥꯡꯁꯦ ꯑꯗꯨꯅ ꯌꯥꯝꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯈꯪꯗꯦ ꯄꯩꯁꯥꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯂꯣꯏ ꯆꯂꯥꯏꯕꯁꯦꯀꯣ ꯁꯤ ꯑꯃꯗꯤ ꯑꯣꯏꯔꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯑꯗꯨꯅ ꯑꯩ ꯋꯥꯔꯤꯁꯤꯗ ꯑꯗꯨꯝ ꯆꯪꯁꯟꯖꯒꯦꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯈꯟꯊꯔꯨꯔꯒꯗꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯂꯤꯁꯇꯣ ꯊꯥꯔꯛꯑꯒꯦ ꯑꯗꯨꯒ ꯊꯤꯗꯕꯈꯩꯁꯦ ꯍꯌꯦꯡ ꯊꯥꯍꯟꯒꯅꯨ ꯍꯥꯏꯕꯁꯦ ꯑꯩꯁꯦ ꯑꯗꯨꯝ ꯇꯔꯪ ꯆꯠꯈ꯭ꯔꯦꯕ ꯍꯥꯏꯕꯗꯤ ꯑꯩ ꯑꯉꯥꯡꯗ ꯑꯗꯨꯏꯗꯣ ꯑꯩ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣꯁꯦ ꯑꯩ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯉꯝꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯋꯥꯠꯁꯑꯦꯞ ꯒ꯭ꯔꯨꯞꯁꯤꯗꯀꯣ ꯍꯧꯖꯤꯛꯀꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯑꯣꯏꯃꯤꯟꯅꯔꯤꯕ ꯑꯃꯗꯨꯒ ꯑꯩꯒ ꯑꯉꯥꯡ ꯈꯛꯇꯪ ꯌꯥꯎꯕ ꯑꯇꯣꯞꯄ ꯑꯣꯖꯥ ꯑꯝꯇ ꯌꯥꯎꯗꯕ ꯒ꯭ꯔꯨꯞꯇꯅꯦꯕꯀꯣ ꯑꯗ ꯑꯩ ꯍꯥꯞꯆꯔꯝꯒꯦꯕ ꯑꯩꯅ ꯁꯨꯃꯥꯏꯅ ꯊꯥꯏꯌꯦꯕꯀꯣ Dear students and instruction came to not allow students with pending dues to give presentation tomorrow. The list is available, but it is beyond my character to share such data on group ꯍꯥꯏꯔꯦꯕ ꯑꯩꯁꯨ ꯑꯗꯨꯝ ꯍꯥꯏꯔꯦꯕ ꯑꯩꯒꯤ ꯀꯦꯔꯦꯛꯇꯔ ꯁꯨꯡꯅꯠ ꯅꯠꯇꯦ ꯃꯤꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩꯇ ꯂꯥꯏꯔꯗꯨ ꯒ꯭ꯔꯨꯞꯇ ꯍꯦꯛꯇ ꯐ꯭ꯂꯥꯁ ꯇꯧꯕ ꯍꯥꯏꯕꯁꯦꯀꯣ ꯑꯗꯨꯅ ꯑꯩꯅ ꯃꯈꯥꯁꯦ ꯇꯥꯔꯦꯕ If you wish to clarify or doubt you might have pending fees ꯀꯣ ꯅꯪ ꯀꯩꯒꯨꯝꯕ ꯅꯁꯥꯗ ꯆꯤꯡꯅꯕꯒꯨꯝꯕ ꯂꯩ ꯇꯥꯔꯗꯤ then you can ask me personally ꯍꯥꯏꯔꯦꯗꯅꯀꯣ ꯑꯗꯨꯅ ꯅꯪ ꯅꯁꯥꯗꯣ ꯑꯗꯨꯝ ꯑꯩꯉꯣꯟꯗ personally phone ꯇꯧꯔꯛꯀꯦꯔꯥ WhatsApp ꯇ ꯊꯥꯔꯛꯀꯦꯔꯥ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣꯀꯣ ꯑꯗꯨꯒ let's respect the inconveniences of everyone ꯍꯥꯏꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯗꯤ parents ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯒꯤ economical condition ꯃꯥꯟꯅꯕ ꯅꯠꯇꯦꯕ ꯑꯗꯨꯏꯗꯨꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ personally ꯍꯪꯕꯤꯔꯛꯑꯣ ꯍꯥꯏꯔꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯍꯪꯉꯛꯑꯦ ꯑꯗꯨꯒꯗꯤ 4,000 ꯗ꯭ꯌꯨ ꯂꯩꯕ 10,000 ꯗ꯭ꯌꯨ ꯂꯩꯕ ꯑꯗꯩꯗꯤ ꯂꯨꯄꯥ 100 ꯈꯛ ꯗ꯭ꯌꯨ ꯂꯩꯔꯝꯕ ꯆꯤꯊꯍꯧꯕ ꯈꯣꯠꯄ ꯌꯥꯎꯕꯗꯣꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦꯕ ꯑꯗꯨꯒ ꯐꯤꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯣꯟꯂꯥꯏꯟꯁꯨ ꯂꯣꯏ ꯊꯤꯕ ꯌꯥꯍꯜꯂꯕꯅꯤꯅ ꯉꯁꯥꯏꯒꯤ ꯃꯈꯣꯏꯅ ꯍꯪꯉꯛꯄꯗꯣ ꯑꯩꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯁꯦ ꯁꯠ ꯀ꯭ꯂꯤꯌꯔ ꯇꯧꯔꯒ ꯇꯧꯊꯣꯔꯛꯄ ꯐꯅꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗ ꯑꯉꯥꯡ 3 ꯑꯃꯗꯤ ꯃꯣꯏꯒꯤ ꯑꯦꯃꯥꯎꯟꯇꯣ ꯆꯥꯎꯕꯅꯤꯅ ꯉꯁꯥꯏꯒꯤ ꯊꯤꯕꯁꯦ ꯉꯝꯗꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯉꯥꯡꯈꯩꯒꯤ ꯒ꯭ꯔꯨꯞꯇꯨꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯦꯀꯣ ꯍꯌꯦꯡ ꯍꯧꯖꯤꯛ ꯊꯤꯔꯦ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯍꯌꯦꯡ ꯅꯈꯣꯏ ꯄ꯭ꯔꯨꯐ ꯄꯨꯔꯒ ꯂꯥꯛꯑꯣ ꯊꯤꯈꯤꯕꯒꯤ ꯄ꯭ꯔꯨꯐꯇꯤ ꯂꯣꯏ ꯂꯩꯗꯣꯏꯅꯤ ꯑꯣꯟꯂꯥꯏꯟ ꯊꯤꯕꯅꯤꯅ ꯑꯗꯣ ꯄ꯭ꯔꯨꯐꯇꯣ ꯁꯣ ꯇꯧꯔꯒ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯄꯤꯕꯗꯣ ꯑꯗꯨꯝ ꯌꯥꯅꯤ ꯑꯩꯉꯣꯟꯗ ꯀꯩꯝ ꯀꯥꯏꯗꯦ ꯍꯥꯏꯔꯦꯕꯀꯣ ꯑꯗꯩꯗꯤ ꯅꯣꯡꯉꯥꯜꯂꯦ ꯗꯦ ꯑꯣꯐ ꯄ꯭ꯔꯖꯦꯟꯇꯦꯁꯟꯁꯤꯗ ꯑꯩꯒ ꯄ꯭ꯔꯣꯖꯦꯛ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯑꯣꯏꯃꯤꯟꯅꯕ ꯑꯣꯖꯥꯗꯣ ꯑꯗꯨꯏꯗꯨꯅꯁꯨ ꯍꯥꯏꯔꯦꯕꯀꯣ ꯅꯪꯅ ꯇꯧꯔꯤꯗꯣ ꯌꯥꯝ ꯐꯩꯌꯦꯅ ꯍꯥꯏꯕꯗꯤ ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯁꯦ ꯀꯃꯥꯏꯅꯕꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤꯅꯣꯁꯨ ꯈꯪꯗꯦ ꯑꯩꯁꯨ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯉꯝꯗꯦ ꯑꯗꯣ ꯃꯦꯝꯅ ꯇꯧꯔꯤꯗꯣ ꯌꯥꯝ ꯐꯖꯩ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯦꯅ ꯍꯥꯏꯔꯛꯑꯦꯕ ꯑꯗ ꯑꯩꯁꯨ ꯍꯔꯥꯎꯋꯦꯀꯣ ꯍꯥꯏꯕꯗꯤ ꯃꯤ ꯑꯃꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯁꯞꯄꯣꯔꯠ ꯇꯧꯅꯕ ꯑꯃ ꯆꯪꯉꯦꯕ ꯁꯞꯄꯣꯔꯠ ꯇꯧꯔꯤꯅꯦꯅ ꯐꯤꯗꯣ ꯊꯤꯍꯜꯂꯔꯣꯏꯁꯦ ꯍꯥꯏꯕ ꯅꯠꯇꯦꯕ ꯃꯣꯏ ꯇꯧꯒꯦꯗꯤ ꯇꯧꯕ ꯌꯥꯕ ꯑꯣꯞꯁꯟ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯩ ꯍꯥꯏꯖꯔꯛꯀꯦꯕ ꯔꯤꯚ꯭ꯌꯨ 2 ꯍꯦꯛ ꯂꯣꯏꯕꯗꯒꯤ ꯑꯗꯨ ꯃꯇꯝꯗ ꯍꯥꯟꯅ ꯃꯣꯏꯅ ꯁꯔꯀ꯭ꯌꯨꯂꯔ ꯑꯃ ꯊꯣꯛꯄꯤꯌꯣꯕ ꯁꯨꯃꯥꯏꯅ ꯄ꯭ꯔꯤꯟꯁꯤꯄꯜꯅ ꯊꯣꯛꯄꯅꯤ ꯍꯦꯗꯅ ꯊꯣꯛꯄꯅꯤ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯊꯤꯗ ꯇꯥꯔꯗꯤ ꯁꯨꯃꯥꯏꯅ ꯊꯔꯠ ꯔꯤꯚ꯭ꯌꯨꯁꯦ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯌꯣꯕ ꯍꯥꯏꯌꯔ ꯑꯣꯊꯣꯔꯤꯇꯤ ꯑꯃꯅ ꯑꯩꯈꯣꯏ ꯆꯦꯟꯅꯕꯤꯍꯟꯒꯅꯣꯕ ꯌꯥꯝꯅ ꯑꯩꯈꯣꯏꯗꯣ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤ ꯑꯗꯨꯒ ꯑꯗꯨꯒꯤ ꯔꯣꯜꯗꯣ ꯑꯩ ꯁꯨꯡꯅꯠ ꯅꯠꯇꯦꯕ that is something that I just can't do ꯑꯗꯨꯒ ꯑꯃꯨꯛ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯐꯤꯗꯣ ꯊꯤꯗ ꯇꯥꯔꯗꯤ ꯗꯤꯒ꯭ꯔꯤ ꯐꯪꯉꯣꯏ ꯍꯥꯏ ꯇꯥꯔꯗꯤ ꯃꯣꯏ ꯑꯗꯨꯝ ꯊꯤꯔꯅꯤꯕ ꯏꯚꯟ ꯏꯐ ꯃꯈꯣꯏꯁꯦ ꯄ꯭ꯔꯖꯦꯟꯇꯦꯁꯟꯁꯦ ꯄꯤꯈꯤ ꯇꯥꯔꯁꯨ ꯃꯣꯏ ꯀ꯭ꯂꯤꯌꯔ ꯇꯧꯗ꯭ꯔꯤꯉꯩ ꯃꯣꯏ ꯗꯤꯒ꯭ꯔꯤ ꯁꯔꯇꯤꯐꯤꯀꯦꯠꯇꯣ ꯄꯤꯔꯣꯏ ꯍꯥꯏꯔꯒ ꯁꯔꯇꯤꯐꯤꯀꯦꯠꯇꯣ ꯍꯣꯜ ꯇꯧꯔ ꯂꯩ ꯇꯥꯔꯦꯗꯅ ꯑꯗꯨꯒ ꯊꯤꯔꯀꯥꯟꯗꯇꯪ ꯁꯔꯇꯤꯐꯤꯀꯦꯠ ꯍꯥꯏꯕꯁꯤꯗꯤ ꯃꯣꯏ ꯊꯕꯛ ꯊꯥꯒꯦ ꯍꯥꯏꯕꯗ ꯗꯔꯀꯥꯔ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯃꯣꯏ ꯊꯤꯗꯧ ꯂꯩꯔꯦꯕ ꯑꯗ ꯑꯗꯨꯒꯨꯝꯕꯁꯤꯗꯤ ꯃꯦꯅꯦꯖꯃꯦꯟꯠꯒꯨꯝꯕ ꯑꯗꯩꯗꯤ ꯑꯦꯀꯥꯎꯟꯠ ꯁꯦꯛꯁꯟ ꯑꯗꯨ ꯑꯗꯥ ꯂꯩꯔꯤ ꯃꯌꯥꯝꯗꯣ ꯃꯈꯣꯏꯗ ꯇꯧꯍꯟꯗꯗꯅ ꯑꯩꯈꯣꯏꯗ ꯇꯧ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯇꯁꯦꯡꯅ ꯌꯥꯅꯤꯡꯗꯦꯕ ꯑꯗꯨꯅ ꯌꯥꯅꯤꯡꯗꯕꯁꯦ ꯑꯩꯗꯤ ꯑꯗꯨꯝ ꯌꯥꯅꯤꯡꯗꯕꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯎꯠꯂꯦꯀꯣ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯊꯧ ꯁꯨꯡꯅꯠ ꯅꯠꯇꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯤ
ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯉꯥꯡ ꯑꯍꯨꯝ ꯇꯪꯅꯦ ꯑꯩꯒꯤ ꯒ꯭ꯔꯨꯞꯇꯨꯗ ꯑꯃ ꯁꯔꯗꯨꯒꯤ ꯒ꯭ꯔꯨꯞꯇꯗꯤ ꯑꯉꯥꯡ ꯀꯌꯥꯅꯣ ꯑꯩ ꯈꯪꯗ꯭ꯔꯦꯀꯣ ꯃꯥꯒꯤꯅ ꯈꯔ ꯍꯦꯟꯈꯤꯕꯗꯤ ꯃꯥꯜꯂꯦ ꯑꯗꯣ ꯑꯍꯨꯝꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦꯕ ꯅꯣꯏ ꯄ꯭ꯔꯖꯦꯟꯇꯦꯁꯟꯗꯨꯗꯤ ꯑꯗꯨꯝ ꯄꯤꯍꯟꯒꯅꯤ ꯀꯩꯒꯤꯅꯣꯗꯤ ꯑꯦꯛꯁꯇꯔꯅꯦꯜ ꯂꯥꯛꯑꯒ ꯃꯥꯔꯛ ꯄꯤꯔꯝꯒꯗꯣꯏꯅꯦꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨꯒꯤꯗꯃꯛꯇ ꯑꯃꯨꯛ ꯄꯨꯔꯥ ꯇꯣꯉꯥꯟꯅ ꯃꯣꯏ ꯇꯧꯁꯨ ꯇꯧꯕꯤꯔꯔꯣꯏ ꯂꯣꯏ ꯐ꯭ꯌꯨꯆꯔꯗ ꯁꯣꯛꯂꯛꯀꯅꯤꯗꯅ ꯄꯤꯍꯜꯂꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯁꯣꯏꯗꯤ ꯇꯧꯕ ꯌꯥꯔꯣꯏ ꯅꯈꯣꯏꯅ ꯀ꯭ꯂꯤꯌꯥꯔ ꯇꯧꯔꯦ ꯍꯥꯏꯕꯗꯣ ꯄꯨꯔꯛꯑꯀꯥꯟꯗ ꯁꯣꯏ ꯇꯧꯕ ꯌꯥꯅꯤ ꯍꯥꯏꯌꯦꯕ ꯑꯗꯣ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯇꯨꯡ ꯏꯟꯅꯀꯣ ꯃꯈꯣꯏ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯏꯂꯦꯛꯁꯟ ꯇꯧꯈꯤꯗꯅ ꯏꯂꯦꯛꯁꯟ ꯂꯣꯏꯔꯀꯥꯟꯗ ꯃꯈꯣꯏꯁꯦ ꯐꯤꯗꯨ ꯊꯤꯔꯦꯕ ꯊꯤꯕ ꯂꯣꯏꯔꯀꯥꯟꯗ ꯂꯥꯛꯑꯕꯅꯤꯅ ꯑꯩꯅ ꯁꯣꯏꯗꯣ ꯑꯗꯨꯝ ꯇꯧꯍꯜꯂꯦꯕ ꯑꯗꯨꯒ ꯑꯩ ꯍꯦꯠꯇꯁꯨ ꯑꯗꯨꯝ ꯍꯥꯏꯔꯦꯕꯀꯣ ꯃꯦꯝ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯃꯈꯣꯏ ꯀ꯭ꯂꯤꯌꯥꯔ ꯇꯧꯅꯤꯁꯨ ꯑꯩ ꯈꯪꯉꯦ ꯈꯪꯕꯒꯤꯅꯦ ꯑꯩꯅ ꯇꯧꯍꯜꯂꯤꯁꯦ ꯑꯗꯨꯒ ꯂꯣꯏꯔꯦ ꯃꯦꯇꯔꯁꯦ ꯂꯣꯏ ꯁꯣꯔꯠ ꯇꯧꯔꯦ ꯍꯥꯏꯔꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯊꯤꯁꯨ ꯊꯤꯈ꯭ꯔꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯍꯌꯦꯡꯅꯦ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯦꯁꯔ ꯄꯤꯕꯗꯒꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕꯗꯒꯤ ꯑꯉꯥꯡ ꯑꯃꯅ ꯀꯔꯤꯅꯣꯃ ꯑꯃ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯣ ꯂꯩꯗꯅꯀꯣ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯃꯌꯨꯝꯗ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯔꯥ ꯍꯌꯦꯡ ꯄꯩꯈꯥꯅꯦ ꯍꯥꯏꯕꯗꯣ ꯈꯠꯅꯕ ꯂꯥꯎꯅꯕ ꯆꯩꯅꯕ ꯊꯣꯛꯑꯣ ꯍꯥꯏꯕꯗꯤ ꯑꯉꯥꯡꯗꯨꯒꯤ ꯀꯦꯔꯤꯌꯔꯗꯅꯦꯕ ꯃꯥꯡꯒꯗꯣꯏꯁꯦ ꯑꯗꯨꯅ ꯐꯤ ꯊꯧꯕ ꯍꯥꯏꯕꯁꯦ ꯊꯧꯗꯕ ꯌꯥꯗꯕ ꯅꯠꯇꯦ ꯗꯔꯀꯥꯔꯅꯦ ꯀꯣ ꯑꯩꯁꯨ ꯑꯩꯒꯤ ꯇ꯭ꯌꯨꯁꯟꯒ ꯇꯥꯛꯄꯒꯁꯦ ꯊꯥ 3 ꯂꯩꯔꯒ ꯊꯤꯕ ꯑꯉꯥꯡ ꯌꯥꯎꯋꯦ 4 ꯂꯩꯔꯒ ꯊꯤꯕ ꯌꯥꯎꯋꯦ ꯖꯁ ꯑꯥꯏ ꯃꯦꯛ ꯁꯤꯌꯣꯔ ꯗꯦꯠ ꯃꯆꯤꯠ ꯑꯣꯏꯔꯒ ꯑꯣꯏꯒꯦꯔꯥ ꯄꯤꯕꯗꯨꯗꯤ ꯄꯤꯒꯗꯕꯅꯦ ꯑꯗꯣ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯑꯇꯥ ꯑꯐꯣꯡꯅꯔꯒ ꯂꯤꯁꯇꯣ ꯊꯥꯔꯛꯀꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯣ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯍꯥꯏꯔꯣꯏꯅ ꯑꯩꯁꯨ ꯑꯗꯨꯝ ꯍꯥꯏꯗꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯈꯤꯇꯪ ꯀꯩꯅꯣ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤꯀꯣ ꯈꯤꯇꯪꯗꯤ ꯁꯦꯟꯁꯤꯇꯤቭ ꯑꯣꯏꯃꯤꯟꯅꯁꯦꯕ ꯑꯗꯣ ꯑꯩꯅ ꯁꯤ ꯍꯥꯏꯗꯅ ꯃꯤꯒꯤ ꯄꯩꯁꯥ ꯍꯥꯠꯀꯦ ꯌꯥꯎꯅ ꯍꯥꯠꯄ ꯈꯣꯠꯄꯁꯦ ꯌꯥꯝ ꯂꯩꯕꯅꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯝꯁꯤꯗꯀꯣ ꯃꯈꯣꯏꯗꯨꯅ ꯑꯇꯣꯞꯄ ꯃꯈꯜ ꯑꯃꯅꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯅ ꯑꯉꯥꯡꯒꯤ ꯚ꯭ꯌꯨ ꯄꯣꯏꯟꯠꯇꯅꯤꯀꯣ ꯑꯗꯨꯅ ꯑꯉꯥꯡ ꯑꯃꯗꯗꯤ ꯃꯣꯏ ꯆꯍꯤꯗꯨꯅꯀꯣ ꯃꯈꯣꯏꯁꯦ ꯏꯝꯃꯦꯆꯤꯌꯣꯔ ꯑꯣꯏꯔꯤꯕ ꯌꯥꯝ ꯐ꯭ꯔꯦꯖꯥꯏꯜ ꯑꯣꯏꯕ ꯆꯍꯤ ꯑꯣꯏꯕꯅꯤꯅꯀꯣ ꯀꯩꯁꯨꯝ ꯅꯠꯇꯕꯤꯗ ꯑꯗꯨꯏꯗꯨꯅ ꯃꯈꯣꯏꯒꯤ ꯀꯣꯛꯇꯅ ꯌꯥꯝꯅ ꯑꯦꯐꯦꯛ ꯇꯧꯒꯅꯤꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯍꯟ ꯂꯣꯟꯗꯥꯒꯤ ꯑꯗꯨ ꯑꯗꯥꯒꯤ ꯃꯇꯥꯡꯗ ꯄꯜꯂꯒ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗꯤ ꯑꯣꯟꯂꯤ ꯑꯦꯟ ꯑꯣꯟꯂꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯃꯅ ꯐꯤꯜ ꯇꯧꯕ ꯁ꯭ꯇꯨꯗꯦꯟꯠ ꯑꯃꯈꯛꯀꯤ ꯚ꯭ꯌꯨ ꯄꯣꯏꯟꯠ ꯑꯃꯗꯒꯤ ꯍꯥꯏꯖꯕꯅꯤꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯁꯦ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯈꯔ ꯂꯩꯃꯤꯟꯅꯁꯦ ꯑꯗꯨꯒ ꯂꯥꯏꯔꯤꯛꯀꯤ ꯃꯇꯥꯡꯗ ꯂꯥꯛꯄꯗꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯦꯟꯠ ꯂꯣꯟ ꯑꯣꯏꯕ ꯌꯥꯏ ꯑꯗꯒꯤꯗꯤ ꯐꯤꯁꯀꯤ ꯑꯣꯏꯕ ꯌꯥꯏ ꯁꯤꯈꯩꯁꯤꯗꯤ ꯉꯁꯥꯏꯒꯤ ꯊꯤꯗꯣꯛꯇ꯭ꯔꯗꯤ ꯑꯗꯨꯝ ꯗꯤꯒ꯭ꯔꯤꯁꯦ ꯐꯪꯉꯣꯏꯗꯣꯏꯅꯤ ꯈꯣꯠꯂꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯝ ꯑꯗꯨꯗꯒꯤ ꯂꯥꯛꯆꯒꯗꯧ ꯑꯗꯨꯝ ꯂꯩꯔꯦꯕ ꯑꯗꯨꯅ ꯁꯤꯗ ꯑꯣꯖꯥꯗꯒ ꯁꯨꯃꯥꯏꯅꯒ ꯍꯥꯏꯍꯟꯕ ꯑꯗꯨ ꯇꯧꯍꯟꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯇꯁꯦꯡꯅ ꯑꯩ ꯌꯥꯖꯅꯤꯡꯗꯕꯗꯣ ꯑꯗꯨꯒꯤ ꯑꯩ ꯁꯨꯝ ꯁꯦꯌꯔ ꯇꯧꯖꯕꯅꯦ ꯑꯗꯣ ꯑꯩ ꯁꯤꯗꯕꯨ ꯀꯩ ꯍꯥꯏꯔꯨꯔꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨꯝ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯀꯣ ꯄꯩꯁꯥꯁꯦ ꯋꯥꯠꯇ ꯄꯥꯗꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯑꯣꯏꯃꯤꯟꯅꯕ ꯑꯣꯏꯁꯦ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯋꯥꯏ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯕꯤꯕ ꯑꯣꯏꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯏꯛ ꯁꯦꯌꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯉꯁꯤꯒꯤꯗꯤ ꯁꯋꯥꯏ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ